Ahanumutada mayam pudam pui kai khunu usari aigi ming kaisam ko pendro manga laibhamna sagolwan ingudum lerak aigi hujujik aina paijari ba sinpham si akhoi leirang sabani tasengba masigi kenosi kai hajabatare farm si kaisam sit metal and iron works yot ki thabok mayam yaure aduga akhoi sit ki thabok mayam maga pulapuna huje akhoi mi manga dagina mi taret ki sang sujari masida family members in yaudo nate aduga to pa athapalam dagi lakpa akhoi inaw sing mo umpang sing tawga akhoi punna suminabani tasengna hajara gadi sinpham si akhoi government service su phangtaba aduga akhoi kainamadi sum tawning bai tare mo umpang sing taminarakpa sumi manaba mayam di asagi government service ta kaida leina akhoi na kaim to hudaba to phangtaba hai tare adam madagi kari tawsige na khamna matamsda hujik laiwai khare aigi pu mana akhoi na pisak pi ngai dagi horaga akhoi thabuk si sum suba hai tare tasena mai phu sabugumba pere ada hujikti sabu sagidre madugi poto akhoi angang oina thabuk da akhoi si yawhale pusina maduda kati chappa nungthang yaiba dagi pot ama kamai thekani kamai kon ha ching mayam se tawsina madumak na horukpham orakanda sinpham si laksagibani ado hujikti ga dore mayam su yam nungsina yamna pamna sinabiriba akhoi eco multi stove faina ming thonjaba aduga mayam na hena khanabibana hana thaba ya dawa maitan makup sing thaba ya ba dagi sing kai mayam si thaba ya ba do maikhu ya hondana sigum leirang sine akhoi farms dagi akhoi mor umpang sing mayam pulap pulaga akhoi puthok ba mayam da sinajari ba leirang si aduga masi akhoi kamaina karam kanagi hawre hai taragadi maraksida punsigi yamna asoba kanom thangkhang amasu oigiba government service ta yamna asa tawrmaga akhoi thawak phangdre thawak punsi simagi thawak tawba yaroi haiba numit tasena akhoi s bar oiba numit sida dagi hawraga akhoi wasakpa maga loinana haja tare yamna thamoi kaigiba numit amakhakni maduda wasakpa maga loinana aigi nuksiraba ima ipa thamoi da sena konsin jaraga nimisitagi thabak se aigi punsigi lambian ona surage haba wakhal amaga loina sujarapane aduga hujikti sumana thabak si yamna daita laina sana oide ade haba amaga loina surabanina hujikti tha amada aina tanmangam paisa si adum kharagai ade maduna yamna lempaw natraga su imungi dakala iba paisa marom pangti nabakanda ai akhoi value na hajara kana so na tha amdal policing kuntra sagi sangdi adum ai tan bangame kai gumba layu phadna natragana akhoi season type na khare hena tanba khare hena taba sidi business ki mausane zu logjai adu lakadori ba akhoi matung tawa punsida sidagi hena income se generate tawnanaba aduga aida nataba aigi suminnari ba thabak si pramai punari ba aigi colleague aigi thabaki suminari team sidasu hena business phagalakpadu matungina madugi mami haja tare hujujik piri ba sang se akhoi suminari ba sang da khwaide pikpada policing taret nipan mapan aduga kana gumba mioi kharadi policing tara ge mathak ta phangini masibana imungdu pulap pu bungam dragasu aso help amadi oire na masigi nuai ba maga ai mayam da phongduk sake marketing ki matang da dia khoi leiriba media gi sininaw sing media kambu sina ke matik pang bigre maduna ai gi pot se yam hena marang kaina yorna bi aso maram ama atopa mana akhoi gi sinthang haigadra mo umpang sing sina pot ama lobi gre adu matang e vai sigi pose phabani si position no noi de am economy o ni ha si so aso mateng amane sain tawdana sum lak pasna hoji akhoi gi manipur da shopping mall la em mathang lak pasina akhoi gi local product sing bu yamna yokhat piba mall ama api bom aina akhoi langjing aso buda lairi siga akhoi yana ba mai makhada chum pot thamdri adu thamnana gi didi tawri masida akhoi na posit thamba taragadi moina thambagi ayabas pibirabani na hena pak sauna haidi khitang thapto khiba jaga adigi tangai fadana hayang mapalam da tharakpagi khotong saba so platform ama phangane habagi asa amaga ai swaida thamjage hogiba sahi ani ki mamangda akhoi forest department government of manipur gi makhada taroga akhoi Bisempur district oibra na khalimasi akhoi lokta khongban da taroga akhoi leirangsi pulapna samsani gumba moya department na lobiraga khunja sing da genthokna noi uwa yantat kanu saintana hariba leirangse si akhoi na pdc noi sang thonana ba aduga umong ko thokna ba haidna madugi scheme mai makhada tani yanthokpa leire aduga 2020 sangpa chahi anuba hobusiga iroina na
2019 की लोरक्पा 2020 की ना होरक्पा स्टेज दा अखोगी NGO अमा कॉर्बेट फाउंडेशन नायदना अखोई तमिलनाडु दगी NGO अमना मसिसो अखोगी फॉरेस्ट डिपार्टमेंट का याम नक्सनना लैबा कनो मखकनी अदुना मदुना अखोगी 50 पीस अमा ऑलरेडी लौरे हुजु हुजुना 50 पीस अमगी अखोई सेम साबो कन थबक हुजु हुजु मैम उबिरिसिनी मसी साइन तौदना मथंग मथंग अखोगी सिंगी जगह सिंगदा अखोगी लेरंग से पुलप पुलप लौबिरगा मनि गे थोपिबगी स्कीम अमसु तौबिरी मसी अखोई तसेंगना यामना नुंगाइजे कईगिनो अखोइना वाना सुजगिबा साजगिबा पोट अमा ngasi गवर्नमेंट मसक खरा गई खंबीरे हबगी नुंगाइबा मसु आई थमजरी अवाबगी दी अखोई थबकसी सुनबा ओइनबा होनरबदा सुकमते अवाबा थेनरे अखोई नौं नौंना सागलपा पोट अमसु ओइबा मदुना हेना सु वाबनिना खल्ले अदुबो होनबा लेपतबा मरंदा इसादा कॉन्फिडेंस वांगबना मरम ओरकांदा सुम लालकपदुना अखोई मणिपुर गवर्नमेंट ना अखोई DIC की खुथांगदा अखोई एंटरप्रेन्योर्स सिंग याहोलिबा PMEGP आई फंगजरे मदुना इगोंदा असो मतेंग अमा ओइगी मदुगी मतेंगना आई मशीन खरगे आई लेबे फंगे अदुबो अखोई रो मटेरियल लाइनबगी पैसा से कितंग कौबना मरम ओरकांदा मदुदा कोकसे मचा मदि थोखि अदुबो मदु तसेंगना अखोइदा कानादबरा हाइदि काने सुमाइना सुम मथंग मथंग लालकपना हुजुक्ति स्टार्टअप मणिपुर अखोई BJP गवर्नमेंट की ऑनरेबल CM बिरेना तौबिरिबा अखोई स्टार्टअप मणिपुर मसिदा आई अप्लाई तौदना आई फाव यौजरे अदु मदुबकी सेंथंग आई यौद्री मतमसदा आइना गवर्नमेंट अपील अमतंग तौनिंगी मदुदी कइनो हाइकांदा अखोई थबक सुजगे ना याम एनर्जी लाइबा इसादा यामना पांगन थोई मतमसदा सेल्सी पिबिदोरगदी थुना पिहनिंगी ममांगी सहीदा थागिबदुना हंदकी सही लाला अबावदा पैसा पीदबसे मसिमा अखोई थबक सुजरिबा अखोइदा निंगहनबगी मसा अमा ओइब्रा हाइबा यामना पर्सनल ओइबा आइगी इसागी मोड अमतंगा थमजगे ममांगैदगी हौना लेरंगसि मखन मखन मयाम अखोई थेंगना लाइए दुबो अखोइना साजरिबा लेरंग अखोइगी इको मल्टी स्टोव सिगा अतोपा लेरंगसिगा खेनब याम का हेना खेनब लाइरे मसिददी हारिबा ममांगैदा लाइबा लेरंगसिंग हौजिकसु लाइबा लेरंगसिंगसिदगी यामना मयक सेंगना खेनब हाइजतारगदी ममांगदा मई थाबा यामदबा मैतान खर कुपथगिबदगी हौरगा अकुपबा मदुमा थाबा याददना सोरोक न अखोइगी नलागुंबा अदगी अमोनकाय हुंदोखमदा नत्रगना युमगी येनखा लुखादा लेरंबा मयामजे हुजिगी अखोइना साजरब लेरंगसिददी लोइनमक थाबा याबै खुदोंजाबा अमा अनिसुबदा अखोइना उवा मयाम अमा हाइबदी सिंग थानबा होनबा कांदा चा कोरफु मा थोंनबा होनबदा मदुदा सिंग जबन जबन जंगंबा मसी एक मयामना द हाइजतारगदी कइनोदा उसोब म तमतम अखोइना सिंगमोन क्यानो संगमिसि अदुआइना संगंबा सिंगसिंगदो हुजिकी अखोइना फेन अमा पालगा साजरिबा लेरंगसिददी सिंगदो सरु अहुम थोकपे अमदा हंदरगने मोन अहुम संगबा पोतो मोन अमन मैनेज तौ यानी बोर्डिंग अमदा पंजाब याबसे कइनोदा बोर्डिंग अमदा टाटा DI लोड अहुम जंगेना खलसी सही अमगी सीजन अमगी अखोइगी लेरंगसिदा थाबीबा मतमददी DI अमन मैनेज तौ याने मसीना आइना उचनिंगिबा फिगर दी कइनो हाइ कांसदा अखोइना उमंग वांग कोकथोकपगी हुजि कोकथोकनु उ यानथतकनु उ थाजेना कन्ना तौरिंग मरक्सिदा जबन जबन यालंबदो सरुक अहुम तोपे अमदा हंदरकदोने इदाइ लेवल लोन दा हरगा उ पांबी अहुम यानथतपे महुत उ पांबी अमना मागी मैनेज तौ यागिदोने मसिगी अचौबा सोसाइटी दा अखोइगी उमंग वामंगी कक्थतपगी सरुकसिदा मदुगी कानबम फंबिगनी दगी अखोइदा मैखु थोक्तना हक्चांगसदा हेल्थ हजार्ड ओइबा लंग्सता कइदा अमदा प्रॉब्लम लेरम मयाम तो मदुगी सरुक मफाला इने अदुना सिगुमबगी कानब मयाम अमा लैबसने मरम ओरकांदा हुजक्ति कइदौरे सोसाइटी दा कानारे प्लस अदगी अखोइगी साजरिबा अखोइदसु मदुगी इनकम अमा जनरेट तौरे अदुना इंखलैबा नहाजिंग सेन हाइजतारगदी लाइलाइसु तमुबा थबकता आशा तौरगा आईदी डॉक्टर ओइदोनी इंजीनियर ओइदोनी अदु ओइदोनी तौरमसिंगसे थबक फंगतबा निंगनबा निसारो चंगे तौरपा मदुगी म्याम दो कन्नदबगी असोबा मरम अमसु मसिना आई पीएन आई अदुम थमजगे ngasimak adum akhoi hojik thabak suminariba group sida dum yauri yamna yam khalta ngariba sahi 35 sahi kun below 20 years moi thabak yang law suina to sumba kanaba singse akhoi punna phangmina ba ya अखोइना लेरंगजी साबा मतंदा संगिबा मागी पोलम अरुगा थबकसे कमाइना सुबा हाइजतारगदी अखोइगी स्टील की सरुकसी हुजिक याम कना हापनाबा याम होनजरी मै साइबा सरुकसे मा अखोइना एमएस दा मतममा हपंबा मदुगी प्रमाण हाइबबो अखोइना युम युमदा थेंगनरिबा अखोइ मैफु सही मा फाना चते मदुगी दमक्ता खरा क्वालिटी सि हाप यानबि दमता स्टेनलेस स्टील की पोट खरा मा अखोइ तंगाइ फतना मसिदा चंगे मै थानबा जगा सि स्टील की पात्रनी अदगी एमएस सेट
body ji pa khalakna ba honaba kana ms ni masi akoina icham chama mioi amana su khangba godrej sana ba yot godrej gi sit haise sima changani adegi akoigi ms rod adegi ms angle ms pati swain tawduna to amba polam mayam aduga khwaidagi maru oriba masak tongana su tholiba yam iringness oiba podama putho is kaina no hai kana fan ada fan je dc fan ni haidi akoina electric tagi sinaba ya doini electric tagi dc convert tawthoga converter ama hapaga sinaba yana ba adegi magi converter adegi natragna akoigi battery tagi salai be yaba tangai fadana kitang akoina imung da su hek thongjan nuai taba angang singi sanga thongbi ha matam da yana bi dam ta solar plate tagi sinaba ya bi system hapai aduna fan ama sange masis da aki amogi oina rang pang yarokani haiba polam sing sina punjalagan sabane matau kamaina sai lay high bang asagi akoina msc mapak ona pirani mapak sigi magi lerang masa sabagi na mai masagi naptuda akoina ka ani adu madu pangkhalakpa adagi nungsa phajana sanghan basangba mai makhun marang hapna adagi madu amuk khut soktrabi da polish tawwa takthokpa grinding tawwa haja tare adoina madugi lerang ji sagal agans da huji akoina hujikti aki amogi posina akoigi dukan sing mapalamdi thajalai myam je phajaba ngakto oibani madugi sangmak yaudragasu akoigi best level da pose phajanabagi damta akoina finishing touch pirna bo hona bukanda machine gi khula dakar myam lai ha sumaina sigi myam je punjala kanda kitang masak thokpa lerang amakhak oina ba semjabani aduga makhalgi di akoina sajariba lerang si mari lei khwadagi pipasna akoina thongba yabse kg tare tangai fadana kg nipan bok thongba yare asi yungi gas imungda khiliba domestic gas ki maidagi di khara phajara helaba kanoni sangni aduga sigi mathaksina akoigi kg taragi mathak thongba yaba tangai fadana kg kun bauge range ama thamjabani sigisna akoigi manipurda huju tawrisi chicken center gumba adagi kanghobora gi hotel gumba hotel sing ayam sana boina taw aduga sigi mathaksida ama khare hena sawba ama lei masagi asoba size na kaino da akoigi mi 70 80 tangai fadana 120 gumba sabe yare aduna masigi sanabam sina akoina hostel boarding natraga rehab center sing manipugi ayamba leiriba hostel sing haja tare loina maki wa natragasu mase ayamba akoidagi ai lobi na kanjai aswain tawduna moidasu yam kana boin tawwa maramdi kaigino kana mi myam gi sak thongpam matanda maikhu yawtre mangonda sainjang thuna loiba ngame singi consumption handare efficiency high efficiency oire ado moi mangna su akoida masigi thanks me amatobi sain tawna lairang ohumsigi mathakta khare hena sawba akoigi sivaijing gi sak bijabagi lairang amaga swaina lairang makhal mari se akoina thamjabane ado anobo plan hajagadra keno akoigi khar pikthaba matanga di hapningi masi akoigi small families sing sarana mi mari manga gum laiba imungda sinaba pamba mioi myam lei ada hoju makini masi design tawjete ado madumaka hapsalaga akoi makal manga se thamjage ana honajari aduna hojikte akoina pamjabasi tasena lairangji masina akoide environmental da so andraba masung yamna eco friendly or marabna kadoga kanda hojikti manipur khatada akoina posi yonba nataba aduma palamda khara sakiba lagi yam athapa yam thajadana sakiba lei madu nataba hojikti paktakna na massly production tawraba hojik suminaiba akoi mi manga tawsigi mathakta mi tarin pa tara kun kuthra mana suraba well production tawraba tawriba posina india gi kasin koya ngasai sing yam thatliba adagi khu mayam ka dana sahyang thongliba adagi akoi koila tholaga makup marang mayam mangi mayam si maduna folio na sinaba yaba ma oirabani na mase yam pak chauna garment na yengjan biro matungda garment na akoi gi sida achawa mateng ma pangbiraga senthungi wada natana akoi pamjariba lamben sida guide tawbiraga mase achawa senthok lamben ama aduga akoi gi environmental sibo kannaba honabada mateng oiriba leirangse paksana khangan bidna masi akoigi kai hani mateng pangbiu haidna government da thamjage